lambi thingba noi natra lambi thingba do je bra noi natra akhoi da underground adu kumbagi akhoi leite adu kumadu palak no angonda panma na te nangon na kaya request sobra ha na koi karam mi oibra noi christian oiba natra sarna ngang gi he musai photo ra ta da bra makon ta de ne wa sing da ba ako shewari sa hai da oh nangi chairman ni ne nangon da hangri ka nangon da hangani na kai maram da thing bro noi na nakhoi nangi angang singna hoji waiting set da pham khai su loi na thugai birame adaga nung da su kukilen stay away yam tharame haye aduda club khoi na thingre dong sai nu khoi thasat khoi su laga club khoi do yam saubi ngasi de wari saba yaroi aduna hayeng guma wari sana da kri step lauraga tawsira hai ngasi gi di bek tawhan gro hai na hai bi khabna nang su chairman ni actually delamani club so khoi su le angang sing soi bale reso koi wari sana ba yai ne ha adu lambi khoi lifeline do noi kudak ta thing ba tu ya bra ne ha noi su adu noi christian su problem oi de ma le ne ha problem su nang su na an degi problem su thok tho har roi mo hai problem he taw hal na angang sing kri no ja aduni ne hai na hai di angang sing problem thori khoi hana wari sa se ne hai di nungonda hana wari sarega wari sabdu yadre di do thingo yare e kashu hai roi wari sadringe da direct noi na lambi thingba du adu ya bra ha adu to share di noi na to na shai bra na kai to shai bra to na shai to to se e khoi su khang ma ngam de christian ma sen ni adu to thio share ya ngasi ma to ying se khoi su khang ma ngam khoi akhoi na tawbro no khoi na tawbro lan bisibo nói chung là khôi post pau cặp em mi lại Jeff lo khôi lại ado khôi na su hi pau cái số tàu đấy cái số hay đấy tụi mình là khôi quá là khang ấy ado nam lambi da su đi sinh tara su chẳng rồi ado khắc ga anh sinh chukai bi do noi khôi lambi do direct chung bây giờ ra khôi đi wari sa bây giờ đấy do chung bây giờ cái nó nói direct su mai tàu cái gì khôi su mi khôi na thing ab ne ado na nam su hai rồi ne khôi da ado hayeng hai bro to ne share ne huyung mak to she ai am talak ke no me khak tamina te ko no sa khulai pai bana te ko to share de to na she riang se noi lei bangam brangam dar ba ying se no no ko khulai pai ba mesen di khulai pai ba mesen wari sana wo akhoi lambi sing ba si khulai pai ba mi na te no khoi khut mi na thing ba ni ena no noi ko ka ya ra ena smai ngangra ena akhoi di noi na thugai biram gi kri maram thugai bino adu hayeng wari sa se hai kre sa adu hero ne engon da hero ne adu ang si tu bai no fine toro si toro hero adu hana wari sa ba ya da di noi thing ha yare kai so hai da direct mi la pa di lambi da thing are yar noi dumai to ba ya bra dumai na di hai gino da ja noi hai da ni na hai ai khang ma moi ai su mini ai khang ma moi ai iriang se kai ma nu si bra ina ha akhoi irena noi da kri ta are yar pare thamo to na se ying na se pare ma ready to ro kam na se iriang si ngasi loi mai thara ne loi ngam da ba ying se dumai to ra no ado gumba noi akhoi da di civil da di hai rak no noi mesen ngang no hai ra ni lambi thing ba do noi na tra lambi thing ba do je bra noi na tra akhoi da underground ado gumba gi akhoi leite ado gumba da palak no angonda panma na te nangon na kaya request sobra ha na koi karam mi oibra noi christian oiba na tra soi ba se ai ro nang ro ja soi bu do ai ni soi bu no na soi ba mi na angonda dumai sauba kri no ha na ingon wari sa ba ya da ji ki lam di do nongonda saga da bi ai nang pare no ready to ro ying na se ai di ka tamina te ko mayam siniko hozik facebook te yam kanna viral chatliba video se masida Naga gi leader amaga kuki gi leader amaga phone da wari sanubagi viral audio duni ko mayam asida aina haizening bese mai gi kuki gi lalhobu singna manipur gi ramdam manipur gi lambi thingi bese di kaido
ꯃꯅꯤꯄꯨꯔꯗ ꯂꯝꯕꯤ ꯊꯤꯡꯕ ꯈꯛꯇ ꯅꯠꯇꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯆꯟꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯍꯥꯠꯇꯣꯛꯏꯅꯦꯕ ꯃꯌꯥꯝ ꯑꯍꯥꯟꯕ ꯄꯣꯏꯟꯠꯁꯦ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯏꯔꯝꯗ ꯃꯅꯤꯄꯨꯔꯁꯤꯗ ꯆꯤꯡꯃꯤ ꯇꯝꯃꯤ ꯂꯣꯏꯅ ꯄꯨꯜꯂꯒ ꯂꯩꯕ ꯃꯐꯝꯁꯤꯗ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯤꯅꯦꯕ ꯑꯁꯤꯗꯤ ꯀꯩꯗꯧꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯋꯥꯍꯩ ꯄꯨꯝꯅꯃꯛꯇ ꯅꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇ꯭ꯔꯥ ꯅꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯃꯌꯥꯝ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯕꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡꯏꯟꯕꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯅ ꯕꯥꯏꯕꯜꯗ ꯍꯥꯏꯀꯣ ꯑꯟꯇꯤꯌꯣꯛ ꯍꯥꯏꯔꯤꯕ ꯃꯐꯝꯗ ꯑꯟꯇꯤꯌꯣꯈꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯌꯥꯗꯕꯁꯤꯡꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯦꯔꯦꯀꯜ ꯎꯔꯛꯄ ꯃꯇꯝꯗꯒꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤ ꯃꯔꯝꯅ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯁꯤꯕ ꯍꯤꯡꯒꯠꯍꯟꯕ ꯃꯇꯤꯛ ꯃꯉꯥꯜ ꯎꯔꯛꯄ ꯃꯇꯝꯗꯒꯤ ꯊꯣꯟꯈꯤꯕ ꯃꯃꯤꯡꯅꯦꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯕꯁꯦ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒ ꯂꯣꯏꯅꯅ ꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯅꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯔꯒꯗꯤ ꯑꯩ ꯐꯠꯇ꯭ꯔꯒꯁꯨ ꯅꯪ ꯐꯠꯇꯕ ꯑꯣꯏꯌꯨꯁꯤꯅꯦꯕ ꯑꯩ ꯃꯤ ꯍꯥꯠꯄꯅꯤ ꯃꯤ ꯍꯥꯠꯄ ꯖꯤꯁꯨꯅ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄꯤꯔꯕ ꯃꯇꯨꯡꯗ ꯃꯤ ꯍꯥꯠꯂꯨ ꯍꯥꯏꯕꯒꯤ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯑꯃꯇꯪ ꯌꯥꯎꯗꯦ ꯅꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯌꯨ ꯌꯦꯛꯅꯕꯅ ꯂꯥꯝꯃꯒꯗꯤ ꯄꯤꯖꯧ ꯃꯍꯥꯛꯅ ꯈꯧꯔꯥꯡꯉꯒꯗꯤ ꯄꯤꯊꯛꯎ ꯍꯥꯏꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯄ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕꯗꯣ ꯑꯩꯈꯣꯏ ꯇꯥꯛꯊꯣꯛꯃꯤꯟꯅꯁꯤ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯎ ꯍꯥꯏꯕꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯅꯤ ꯃꯤ ꯍꯥꯠꯄꯅ ꯑꯐꯕ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯤꯆꯝ ꯍꯥꯠꯄꯅ ꯑꯐꯕ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯈꯣꯏꯅ ꯇꯧꯔꯛꯏꯕ ꯊꯧꯑꯣꯡꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯏ ꯊꯤꯍꯟꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯥꯎꯒꯤ ꯐꯤ ꯁꯦꯠꯂꯒ ꯃꯅꯨꯡꯗꯗꯤ ꯆꯔꯥꯝꯅꯔꯕ ꯀꯩꯁꯥꯜ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅꯤ ꯃꯈꯣꯏꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯇ ꯀꯔꯤ ꯍꯥꯏ ꯀꯞꯈꯥꯏꯎꯔꯥ ꯍꯥꯠꯇꯣꯛꯎꯔꯥ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝ ꯗ꯭ꯔꯛꯁ ꯊꯥꯕ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯎꯔꯦꯕ ꯑꯗꯨꯅ ꯅꯥꯒꯥ ꯑꯃꯁꯨꯡ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯅꯦꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡ ꯀꯌꯥꯅ ꯍꯥꯏꯕꯤꯕ ꯇꯥꯔꯦ ꯅꯥꯒꯥꯒꯤ ꯏꯃꯥꯅꯁꯨ ꯌꯥꯝ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯃꯩꯇꯩꯅꯁꯨ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯗꯣ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯅꯠꯇꯦ ꯑꯆꯨꯝꯕꯒꯤ ꯃꯥꯏꯀꯩꯗ ꯂꯩꯕꯗꯨꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒ ꯈꯟꯅꯗꯕ ꯖꯥꯠ ꯂꯩꯔꯛꯇ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯋꯥꯔꯜꯗ ꯂꯩꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯂꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯈꯟꯅꯔꯛꯀꯅꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗ ꯄꯣꯄꯤ ꯊꯥꯔꯛꯀꯅꯤ ꯃꯤ ꯃꯥꯡꯍꯟ ꯇꯥꯛꯍꯟꯒꯅꯤ ꯃꯤ ꯃꯥꯡꯍꯜꯂꯒ ꯑꯩ ꯅꯨꯡꯉꯥꯏꯕꯁꯤꯕꯨ ꯕꯥꯏꯕꯜꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯌꯥꯎꯒꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯝꯕ꯭ꯔꯥ ꯃꯌꯥꯝ ꯍꯥꯏꯔꯝꯗꯦ ꯅꯠꯇ꯭ꯔꯥ ꯃꯈꯣꯏꯒꯤ ꯍꯥꯠꯇꯣꯛꯄ ꯇꯨꯞꯊꯣꯛꯄ ꯃꯈꯣꯏꯁꯦ ꯌꯥꯎꯒꯤ ꯐꯤ ꯁꯦꯠꯂꯒ ꯃꯅꯨꯡꯗꯗꯤ ꯀꯩꯁꯥꯜ ꯑꯣꯏꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯅꯥꯒꯥꯒꯤ ꯑꯣꯖꯥꯁꯤꯡ ꯇꯥꯛꯊꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯐꯥꯎꯖꯩ ꯃꯌꯥꯝ ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅꯤ ꯃꯣꯏꯅ ꯆꯠꯂꯨꯕ ꯂꯩꯔꯨꯕ ꯃꯐꯝꯗ ꯃꯣꯏꯅ ꯃꯤ ꯈꯟꯅꯕꯁꯦ ꯌꯥꯝꯅ ꯄꯥꯝꯕ ꯇꯨꯃꯤꯟꯅ ꯂꯩꯕꯁꯦ ꯍꯩꯅꯗꯕ ꯃꯤꯁꯦ ꯈꯟꯅꯔꯒ ꯃꯩꯇꯩꯒ ꯑꯃꯨꯛ ꯂꯥꯟ ꯁꯣꯛꯅꯔꯦ ꯃꯩꯇꯩꯒꯤ ꯃꯌꯥꯝ ꯑꯃ ꯃꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯔꯦ ꯅꯨꯄꯤ ꯅꯨꯄꯥ ꯑꯉꯥꯡꯁꯤꯡ ꯈꯪꯗꯒꯦ ꯍꯧꯖꯤꯛ ꯅꯥꯒꯥꯗ ꯑꯃꯨꯛ ꯃꯣꯏꯅ ꯀꯟꯅ ꯈꯟꯅꯕ ꯍꯧꯔꯦꯕ ꯃꯣꯏꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯕ ꯖꯥꯠ ꯅꯠꯇꯦꯕ ꯃꯣꯏꯁꯦ ꯃꯤ ꯈꯟꯅꯔꯒ ꯅꯨꯡꯉꯥꯏꯕ ꯃꯤ ꯈꯟꯅꯔꯒ ꯃꯣꯏꯁꯦ ꯁꯥꯟꯇꯤ ꯑꯣꯏꯕ ꯑꯗꯨꯝꯕ ꯖꯥꯠꯅꯦꯕ ꯃꯣꯏꯁꯦ ꯑꯣꯛꯄ ꯐꯕ ꯖꯥꯠ ꯅꯠꯇꯦꯕ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯗꯣꯏꯕ ꯑꯐꯕ ꯖꯥꯠ ꯅꯠꯇꯦ ꯍꯥꯏꯗꯗꯤ ꯀꯔꯤꯅꯣ ꯃꯣꯏꯗ ꯍꯥꯏꯗꯣꯔꯤꯕ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯁꯤꯒ ꯇꯤꯡ 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 ꯄꯥꯜꯂꯤ ꯃꯌꯥꯝ ꯑꯩꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟꯁꯦ ꯌꯥꯗꯕ ꯍꯥꯎꯒꯤ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯔꯝꯅꯅꯦ ꯑꯩꯈꯣꯏ ꯃꯤ 5-6ꯅ ꯖꯨ ꯉꯥꯎꯔꯒ ꯑꯍꯤꯡꯗ ꯀꯥꯕꯨꯡꯒꯟ ꯍꯥꯏꯔꯤꯕ ꯃꯐꯝꯗ ꯆꯪꯉꯒ ꯄꯥꯁꯇꯔ ꯑꯃ ꯐꯨꯔꯝꯃꯦꯕ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯆꯠꯄ ꯉꯝꯈꯤꯗꯦ ꯑꯩ ꯀꯣꯛ ꯉꯥꯎꯈꯤ ꯃꯤꯍꯨꯟ ꯌꯥꯝ ꯀꯟꯅ ꯆꯣꯡꯈꯤ ꯖꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯩ ꯍꯥꯠꯇꯣꯛꯄꯤꯅꯨ ꯏꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯈꯨꯔꯝꯃꯨꯔꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯄꯥꯁꯇꯔꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯀꯝꯄ꯭ꯔꯣꯃꯥꯏꯁꯀꯤ ꯆꯠꯄ ꯃꯇꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯀꯞꯄꯦꯕ ꯏꯁꯣꯔ ꯃꯈꯣꯏ ꯄꯥꯄꯤꯅꯤ ꯃꯈꯣꯏꯕు ꯉꯥꯛꯄꯤꯌꯨ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯥꯛꯄꯗꯤ ꯐꯠꯇꯕꯒꯤꯗꯃꯛꯇꯅꯤ ꯄꯥꯞ ꯆꯦꯟꯕꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯃꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯥꯁꯇꯔꯁꯤꯅ ꯑꯗꯨ ꯌꯥꯝ ꯐꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯔ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯔꯤꯁꯦ ꯖꯤꯁꯨ ꯍꯥꯏꯕ ꯃꯄꯨꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯍꯪꯕ ꯍꯧꯈꯤꯕꯅꯦꯕ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄꯤꯔꯕ ꯃꯇꯨꯡꯗ ꯃꯤ ꯍꯥꯠꯄꯗꯤ ꯌꯥꯝ ꯂꯥꯞ ꯊꯝꯈ꯭ꯔꯣ ꯃꯌꯥꯝ ꯅꯨꯡꯁꯤꯌꯨ ꯀꯣꯛꯄꯤꯌꯨ ꯁꯤꯗꯅꯤ ꯈꯖꯥꯏ ꯅꯥꯀꯜ ꯅꯥꯝꯕꯗ ꯈꯨꯄꯥꯛ ꯊꯥꯔꯗꯤ ꯑꯇꯣꯞꯄ ꯈꯖꯥꯏꯁꯨ ꯑꯣꯟꯁꯤꯜꯂꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯕꯥꯏꯕꯜꯗ ꯋꯥꯍꯩ ꯑꯃ ꯍꯥꯏ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯑꯩꯒꯤ ꯌꯥꯊꯪꯁꯤꯡ ꯉꯥꯛꯎ ꯍꯥꯏꯕ ꯃꯌꯥꯝ ꯑꯩꯒꯤ ꯌꯥꯊꯪ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟ ꯃꯇꯝꯗ 10 ꯀꯃꯥꯟꯃꯦꯟ ꯂꯩꯔꯝꯃꯤꯀꯣ 10 ꯀꯃꯥꯟꯃꯦꯟ ꯂꯩ ꯑꯗꯨꯗ ꯃꯤ ꯍꯥꯠꯂꯣꯏꯗꯧꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯎꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄꯤꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯋꯥꯌꯦꯟ ꯌꯥꯊꯪ 10ꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯥꯊꯪ 2 ꯈꯛꯇ ꯄꯨꯟꯁꯤꯜꯂꯦꯕ ꯑꯁꯤ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯅꯤ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯑꯣꯖꯥꯁꯤꯡ ꯑꯗꯣꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯃꯈꯣꯏꯗꯤ ꯕꯥꯏꯕꯜ ꯄꯥꯔꯝꯗꯧ ꯃꯥꯟꯗꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯍꯥꯏ ꯅꯈꯣꯏꯒꯤ ꯊꯃꯣꯏ ꯑꯄꯨꯝꯕ ꯑꯃꯁꯨꯡ ꯊꯋꯥꯏ ꯑꯄꯨꯝꯕ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯑꯄꯨꯝꯕꯅ ꯌꯦꯍꯣꯚꯥ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯒꯗꯕꯅꯤ ꯃꯁꯤ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯥꯊꯪꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯗꯨꯗꯤ ꯑꯁꯤꯒꯨꯝꯕꯅꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯌꯨ ꯋꯥꯌꯦꯟ ꯌꯥꯊꯪꯗ ꯑꯃꯁꯨꯡ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤꯁꯤꯡꯒꯤ ꯋꯥꯍꯩꯗ ꯌꯥꯎꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯌꯥꯊꯪꯁꯤꯡ ꯑꯗꯣ ꯍꯥꯏꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯤꯔꯤꯕ ꯌꯥꯊꯪ 2 ꯑꯁꯤꯗ ꯁꯨꯞꯂꯕꯅꯤ ꯑꯍꯥꯟꯕꯗ ꯏꯁꯣꯔꯕꯨ ꯌꯦꯍꯣꯚꯥ ꯏꯁꯣꯔꯕꯨ ꯊꯃꯣꯏ ꯑꯄꯨꯝꯕ ꯊꯋꯥꯏ ꯑꯄꯨꯝꯕ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯑꯄꯨꯝꯕꯅ ꯅꯨꯡꯁꯤꯒꯗꯕꯅꯤ ꯃꯊꯪꯗ ꯌꯨꯝꯂꯣꯟꯅꯕꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯌꯨ ꯍꯥꯏꯔꯤ ꯃꯈꯣꯏꯗ ꯎꯕ꯭ꯔꯥ ꯆꯔꯆ ꯃꯅꯨꯡꯗ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯆꯪꯉꯒ ꯃꯤ ꯍꯥꯠꯂꯒ ꯍꯜꯂꯦꯂꯨꯌꯥ ꯍꯥꯏꯅ ꯂꯥꯎꯕ ꯃꯤꯆꯝ ꯈꯨꯠ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯕꯗꯨꯒ ꯍꯥꯠꯂꯒ ꯑꯀꯟꯕ ꯁꯥꯕ
ꯃꯤꯒꯤ ꯂꯝ ꯇꯥꯟꯕ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗ ꯁꯃꯥꯖꯄꯨ ꯃꯥꯡꯍꯟꯕ ꯃꯤꯑꯣꯏꯕꯕꯨ ꯇꯨꯝꯅ ꯃꯥꯡꯍꯟꯕ ꯗ꯭ꯔꯒꯁ ꯄꯣꯄꯤ ꯊꯥꯕ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯗꯨꯅ ꯑꯐꯕꯒꯤ ꯃꯇꯧ ꯇꯝꯕꯤꯌꯨ ꯑꯐꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯐꯠꯇꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯨ ꯃꯤꯍꯥꯠꯄꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯨ ꯍꯧꯖꯤꯛ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯑꯩꯒꯤ ꯃꯃꯥꯡꯗ ꯐꯠꯇꯕ ꯑꯃ ꯎꯅ ꯑꯩꯅ ꯉꯥꯡꯗ꯭ꯔꯒꯗꯤ ꯑꯩꯅ ꯊꯤꯡꯗ꯭ꯔꯒꯗꯤ ꯑꯩꯅ ꯐꯠꯇꯕꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒꯗꯤ ꯑꯩꯁꯨ ꯍꯤꯡꯅꯕꯒꯤ ꯂꯣꯏꯔꯦ ꯑꯩꯁꯨ ꯐꯅꯕꯒꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅꯤꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯃꯩꯇꯩꯒ ꯑꯩꯈꯣꯏꯒ ꯅꯨꯡꯁꯤꯅꯩꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯐꯠꯇꯕꯒꯤ ꯃꯤꯆꯪ ꯆꯪꯉꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯛꯄ ꯇꯥꯔꯒꯗꯤ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯑꯗꯣꯝꯅ ꯎꯕꯤꯔꯝꯒꯅꯤ ꯃꯩꯇꯩꯒꯤ ꯃꯐꯝꯗ ꯍꯦꯟꯖꯜꯂꯛꯄ ꯑꯩꯅ ꯉꯥꯡꯖꯔꯤꯕꯁꯦ ꯑꯩ ꯃꯩꯇꯩ ꯑꯣꯏꯅ ꯉꯥꯡꯖꯕ ꯅꯠꯇꯦ ꯑꯆꯨꯝꯕꯗꯣ ꯉꯥꯡꯖꯕꯅꯤ ꯑꯆꯨꯝꯕꯗꯣ ꯑꯃꯨꯛ ꯑꯩꯈꯣꯏꯅꯁꯨ ꯑꯗꯣꯝꯅꯁꯨ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨꯕꯀꯣ ꯃꯩꯇꯩꯒꯤ ꯑꯃ ꯀꯨꯀꯤꯒꯤ ꯅꯨꯄꯤ ꯑꯃ ꯋꯤꯡꯒꯔꯗ ꯇꯣꯡꯉꯒ ꯃꯐꯝ ꯈꯪꯗꯅ ꯂꯥꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯩꯇꯩꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯤꯗꯔꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯥꯗꯣꯛꯄꯤꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏ ꯃꯔꯤꯁꯨ ꯖꯤꯔꯤꯕꯥꯝꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯐꯖꯅ ꯊꯥꯗꯣꯛꯄꯤꯈꯤ ꯊꯥꯗꯣꯛꯄꯁꯦ ꯀꯟꯕꯤꯕꯁꯤꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯕꯛꯂ ꯍꯥꯠꯇꯣꯛꯄꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯕꯛꯂ ꯃꯃꯤꯡ ꯈꯛꯇꯅ ꯌꯥꯔꯣꯏ ꯑꯍꯥꯟꯕ ꯄꯦꯔꯥꯗꯥꯏꯁꯇ ꯀꯥꯈꯤꯕꯗꯣ ꯃꯄꯨꯟꯁꯤ ꯆꯨꯞꯄꯗ ꯐꯠꯇꯕꯗ ꯇꯧꯔꯕ ꯃꯤꯍꯥꯠꯄ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯥꯀꯟ ꯑꯅꯤꯗ ꯄꯥꯡ ꯇꯤꯡꯕꯗꯣ ꯑꯃꯈꯛ ꯃꯤꯍꯥꯠꯄ ꯑꯃ ꯃꯄꯨꯟꯁꯤ ꯆꯨꯞꯄꯗ ꯏꯁꯣꯔ ꯈꯪꯗ꯭ꯔꯕ ꯃꯤꯍꯥꯠꯄꯗꯣ ꯃꯍꯥꯛꯅ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕꯗꯅꯦ ꯖꯤꯁꯨ ꯅꯪꯅꯅꯦ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯪꯕꯗ ꯑꯩꯕꯨꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯍꯥꯏꯈꯤꯕꯒꯤ ꯃꯔꯝꯅ ꯃꯤꯍꯥꯠꯄꯗꯣ ꯃꯤꯀꯨꯞꯇꯨꯗ ꯃꯍꯥꯛ ꯑꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯉꯁꯤꯃꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ ꯉꯁꯤꯃꯛ ꯅꯪ ꯑꯩꯒ ꯂꯣꯏꯅꯅ ꯄꯦꯔꯥꯗꯥꯏꯁꯇ ꯆꯠꯀꯅꯤ ꯕꯥꯞꯇꯥꯏꯁ ꯇꯧꯔꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯦꯒꯤ ꯋꯥꯍꯩ ꯅꯠꯇꯦ ꯊꯃꯣꯏꯒꯤ ꯃꯔꯤꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕꯗꯣ ꯑꯩꯈꯣꯏ ꯇꯥꯛꯊꯣꯛꯃꯤꯟꯅꯁꯤ ꯃꯌꯥꯝ ꯈ꯭ꯔꯤꯁꯇꯤꯌꯟꯁꯦ ꯋꯥꯔꯜꯗ ꯆꯦꯟꯊꯍꯜꯂꯦ ꯑꯩ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯍꯥꯏꯖꯩ ꯀꯔꯤꯒꯤꯅꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯕꯨ ꯀꯟꯕꯤꯔꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯨꯝꯕꯁꯤꯡ ꯎꯕꯗꯅꯦ ꯃꯩꯇꯩ ꯅꯧꯅ ꯏꯁꯣꯔ ꯊꯥꯖꯔꯛꯄꯁꯤꯡ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯕꯤꯗꯒꯤ ꯂꯥꯞꯊꯣꯛꯅꯈ꯭ꯔꯦ ꯃꯈꯣꯏ ꯎꯕꯗꯒꯤ ꯃꯈꯣꯏ ꯈꯪꯗꯕꯒꯤꯅꯤꯀꯣ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤꯔ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯃꯈꯣꯏꯒꯤꯔ ꯃꯈꯣꯏꯒꯤ ꯂꯝꯗ ꯄꯣꯛꯄ꯭ꯔꯥ ꯃꯈꯣꯏꯒꯤ ꯖꯥꯇꯤꯔ ꯅꯠꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕ꯭ꯔꯥ ꯃꯤ ꯍꯥꯠꯂꯨ ꯍꯥꯏꯗꯦ ꯃꯤꯒꯤ ꯂꯝ ꯇꯥꯜꯂꯨ ꯍꯥꯏꯕ꯭ꯔꯥ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯂꯝ ꯌꯣꯟꯊꯣꯛꯑꯒ ꯂꯥꯏꯔꯕꯗ ꯄꯤ ꯃꯈꯣꯏꯅ ꯃꯤꯒꯤ ꯂꯝ ꯇꯥꯟꯅꯕꯒꯤ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕꯒꯤ ꯇꯧꯔꯤꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯑꯃꯗꯤ ꯈꯪꯍꯜꯂꯁꯤ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯎꯠꯊꯣꯛꯀꯅꯤ ꯃꯩꯇꯩ ꯀꯌా ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯃꯤꯆꯝ ꯀꯌా ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯃꯈꯣꯏꯅ ꯂꯝꯕꯤ ꯕ꯭ꯂꯣꯛ ꯇꯧꯔꯒ ꯆꯠꯍꯟꯗ꯭ꯔꯤꯕ ꯈꯖꯤꯛꯐꯥꯎ ꯍꯦꯜꯍꯟꯕ ꯌꯥꯗ꯭ꯔꯤꯕ ꯕꯐꯔ ꯖꯣꯟ ꯍꯥꯏꯖꯤꯜꯂꯒ ꯇꯧꯔꯤꯕꯁꯦ ꯑꯁꯤꯗꯅꯦ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯑꯣꯖꯥꯁꯤꯡꯅ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯅꯅꯦ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯕꯤꯌꯨ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯔꯒ ꯐꯠꯇꯕ ꯎꯠꯂꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯔꯒ ネꯒꯦꯇꯤꯚ ꯑꯣꯏꯔꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯔꯒ ꯁꯩꯇꯥꯟꯒꯤ ꯊꯕꯛ ꯇꯧꯔꯦ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯇꯥꯛꯊꯣꯛꯃꯤꯟꯅꯔꯁꯤ ꯏꯔꯝꯗꯝꯁꯦ ꯃꯅꯤꯄꯨꯔꯁꯦ ꯅꯥꯒꯥꯒꯤꯁꯨꯅꯤ ꯃꯩꯇꯩꯒꯤꯁꯨꯅꯤ ꯖꯥꯠ ꯆꯤꯡꯃꯤ ꯇꯝꯃꯤꯅ ꯄꯨꯜꯂꯒ ꯂꯩꯕ ꯅꯨꯡꯁꯤꯕ ꯃꯐꯝ ꯅꯠꯇ꯭ꯔꯥ ꯑꯩ ꯑꯁꯥꯝꯗ ꯂꯩꯖꯕꯅꯤ ꯑꯩꯈꯣꯏ ꯑꯆꯨꯝꯕꯗꯣ ꯎꯠꯊꯣꯛꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄꯨꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯐꯠꯇꯕꯗꯣ ꯐꯠꯇꯦ ꯍꯥꯏꯕ ꯉꯝꯕꯒꯤ ꯀꯩꯅꯣ ꯎꯠꯃꯤꯟꯅꯁꯤ ꯍꯥꯠꯇꯣꯛꯑꯒꯦ ꯅꯣꯡꯃꯩ ꯀꯥꯞꯄꯒꯦ ꯃꯩ ꯊꯥꯗꯣꯛꯑꯒꯦ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯦ ꯅꯨꯡꯁꯤꯕ ꯂꯩꯇꯕ ꯃꯐꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩꯇꯦ ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯨꯡꯁꯤꯕꯅꯤ ꯀꯥꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯕꯗꯣ ꯃꯤꯑꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯤ ꯃꯅꯒꯟꯗ ꯗꯥꯛꯐꯝ ꯅꯥꯏꯅ ꯆꯩꯅꯥ ꯈꯥꯡꯉꯤꯗꯣ ꯃꯈꯨꯠꯇ ꯃꯈꯣꯡꯗ ꯌꯣꯠꯄꯤ ꯊꯥꯍꯜꯂꯤꯗꯣ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯄꯨ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯒꯠꯂꯛꯄ ꯃꯇꯝꯗ ꯏ ꯃꯔꯛꯇ ꯏꯄꯥ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯌꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯦ ꯑꯩ ꯀꯅꯥꯅꯣ ꯈꯪꯖꯗꯕꯒꯤꯅꯤ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯣꯂꯤ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕꯅꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯌꯥꯔꯝꯗꯕ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯣꯝꯅ ꯀꯃꯦꯟꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯉꯁꯤꯒꯤ ꯋꯥꯍꯩ ꯑꯁꯦ ꯇꯥꯕ ꯈꯛꯇ ꯅꯠꯇꯅ ꯄꯣꯄꯤ ꯊꯥꯔꯤꯕ ꯃꯤꯆꯝ ꯍꯥꯠꯂꯤꯕ ꯃꯤꯒꯤ ꯂꯝ ꯇꯥꯜꯂꯤꯕ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯅꯣꯡꯃꯩꯁꯦ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯕ ꯃꯥꯜꯂꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣꯗꯤ ꯈꯪꯖꯗꯦꯀꯣ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯂꯥꯛꯏꯕ ꯁꯣꯝꯗꯗꯤ ꯂꯥꯏꯔꯕꯒꯤꯗꯃꯛꯇ ꯄꯣꯄꯤ ꯊꯥꯏ ꯍꯥꯏ ꯊꯕꯛ ꯁꯨꯅꯤꯡꯗꯅ ꯏꯅꯥꯛ ꯈꯨꯅꯤꯡꯕ ꯑꯗꯨꯕꯨ ꯅꯣꯡꯃꯩꯁꯤꯗꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯈ꯭ꯔꯦ ꯀꯣ ꯃꯌꯥꯝ ꯅꯣꯡꯃꯩꯁꯤꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯤꯑꯣꯏꯕꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯕꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯤ ꯍꯥꯠꯇꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯃꯌꯥꯝ ꯍꯥꯏꯔꯣꯏꯀꯣ ꯍꯥꯏꯗꯦꯀꯣ ꯑꯆꯨꯝꯕꯗꯣ ꯇꯥꯛꯊꯣꯛꯃꯤꯟꯅꯔꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯌꯥꯎꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯃꯅꯨꯡꯗ ꯀꯩꯁꯥ ꯂꯣꯏꯕꯁꯤꯡꯗ ꯇꯥꯛꯊꯣꯛꯑꯁꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯑꯆꯨꯝꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈꯪꯍꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯊꯥꯒꯠꯆꯔꯤ